कनेक्ट न्यूज मीडिया ताबीरिबसिंगबु तरामना ओक्चरी मतम कुइनदगी मियामना खंगनिंगना ngainarakpa Lok Sabha election gi BJP candidate March 13 BJP na taruk suba list lauthorapade yaukre BJP gi Inner Manipur seat gi candidate Thongnaujam Basanta Kumar na oiragani masi tharaga BJP hojik phawbada punna candidate Samri Manga gi maming lauthokre Inner Manipur da BJP gi candidate ki ming lauthokibasina mamangda miyamna Maharaj Lesemba Sana Jauba Inner Manipur dagi MP oiriba R.K. Ranjan amadi BJP gi President Sarda Devi gi mingda ningphung sonaramba adu loisinkhre aduga loinana Manipur dagi BJP gi MP ahum gi ticket phangbagi chance su loisinkhre Manipur gi irang manungda masak khangdaba khuisaunarba miyamna mahaki mayum phawba mai thakiba MP R.K. Ranjan busu BJP na ticket pikhidre mahaki mahuta anoba face ta oina BJP na chance pidi BJP na Inner Manipur ki candidate oina lauthokliba Thongnaujam Basanta Kumar Bishnupur district ki Udlau dagini mahak miyamna thoido hendongna Udlau chawba haina khangnaba former union minister amadi BJP president oiramba Padma Shri award winner Thongnaujam chawbagi masanupani Thongnaujam Basanta IPS officer dagi retired lauduna politics ta changlakhi mahi masingi lamdasu Basanta St. Stephen College Delhi University da history da master torki loinana Manipur University dagi LLB su tauki hojik mahak Manipur gi education law and legislative affairs minister oina palibalenga asida thabak puri Inner Manipur da BJP gi candidate Thongnaujam Basanta Kumar gi ming lauthokibaga loinana Lok Sabha mikhal asida Inner da mahak Congress ki mirep Bimol Akoijam RPIA gi mirep Maheshwar Thongnaujam MPP gi mirep RK Somendro amadi CPI gi mirep Comrade L Sotin Kumar ga lamba taunargani hauji oiriba Manipur gi phibam asida Thongnaujam Basanta Kumar bu mirep oina thadorakpa asi BJP gi damak yamna chawba daw amaga manai tha tara henbadagi chathragliba Manipur gi irang asi hojik su loisindri issue kaya chaikhaiduna taduna leiri laikhai tadri center amadi state ki BJP lengakna irang asigi maramda macha khaina tangtaba phibam amada puraktana miyambu charangna handuna thambana lengak paireba BJP da miyamna pena daba kaya uba phangli aduga amu irangi cherak asida Lok Sabha mikhal tawsilakpa asina irangi chetheng khangliba miyamda daitagi polum ama amu thongalakpaga manari nungsiraba imungi mising sena khainabagi awam chakoknadri mayum makai amanga ta thonakhiba amadi relief camp ta changjafam lauduna leinari Matamasida BJP ki candidate oina Thongnaujam Basanta Kumar bu thadorakpa asi BJP ki damak parikha amagumbani masida miyam gi mandate phangba natraga phangdaba haibasi achobo wahang amani video sidang asigi di matang asoi fawbadang thagasari